ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯖ ꯁꯃꯨꯔꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯈ꯭ꯔꯕ ꯋꯥꯔꯤ ꯌꯦꯠꯅꯕꯤꯗꯣ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ 5ꯁꯨꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯃꯄꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤꯖꯕ ꯉꯝꯗꯕ, ꯅꯪ ꯉꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯉꯝꯗꯕ, ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯥ? ꯄꯥꯛꯂꯕ ꯏꯄꯥꯛꯀꯤ ꯂꯨꯔꯕ ꯏꯌꯥꯏꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕ ꯅꯪ ꯑꯩꯁꯤ ꯇꯣꯔꯕꯥꯟ ꯌꯧꯕ ꯉꯝꯗ ꯏꯌꯥꯏ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯃꯥꯡꯕꯗ ꯇꯥꯔꯕ꯭ꯔꯥ? ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯃꯁꯤ ꯀꯥꯎꯐꯗꯦꯀꯣ꯫ ꯑꯍꯤꯡ ꯑꯃ ꯀꯣꯅꯨꯡ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯈꯨꯟ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯐꯤꯃꯨ ꯁꯦꯠꯄ, ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯀꯣꯅꯨꯡꯒꯤ ꯋꯥꯡꯂꯕ ꯁꯦꯛꯄꯜ ꯑꯗꯨ ꯀꯥꯗꯨꯅ ꯍꯨꯔꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕ ꯇꯝꯕ ꯑꯗꯨꯕꯨ ꯎꯍꯧꯗ꯭ꯔꯦ, ꯃꯣꯏꯁꯨ ꯎꯏꯊꯔꯤꯉꯩ ꯇꯥꯟꯖꯥ ꯑꯣꯏꯈ꯭ꯔꯦ꯫ ꯐꯤꯃꯨ ꯁꯦꯠꯄ ꯇꯝꯕ ꯑꯗꯨꯁꯨ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯅꯧꯕꯤ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯃ ꯊꯤꯕꯒꯨꯝ ꯑꯀꯣꯏꯕꯗꯨꯗ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯎꯖꯥꯎ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯇꯝꯕꯗꯨꯁꯨ ꯇꯅꯧꯕꯤꯕꯨ ꯎꯔꯦ꯫ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯛꯊ ꯄꯥꯛꯊ ꯇꯅꯧꯕꯤ ꯇꯨꯡꯗ ꯂꯨꯝ ꯂꯨꯝꯗꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯇꯅꯧꯕꯤꯁꯨ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯛꯇꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯋꯥꯗꯨ ꯂꯣꯏꯕꯒ ꯅꯪꯈꯤꯗ꯭ꯔꯤ ꯇꯝꯕ ꯅꯨꯄꯥꯗꯨꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛ ꯇꯅꯧꯕꯤꯒꯤ ꯆꯤꯟ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯁꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯇꯅꯧꯕꯤ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯐꯤꯗꯨꯗ ꯄꯪꯊꯅꯕ ꯀꯔꯤꯕꯨ ꯇꯩꯁꯤꯜꯂꯤꯕ? ꯇꯝꯕꯗꯨꯒꯤ ꯈꯨꯠꯇ ꯇꯅꯧꯕꯤ ꯇꯥꯈ꯭ꯔꯦꯗꯣ꯫ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯃꯥꯡꯂꯤ ꯇꯧꯔꯕ ꯇꯅꯧꯕꯤꯗꯨ ꯇꯝꯕꯗꯨꯅ ꯂꯦꯡꯕꯥꯟꯗ ꯐꯠ ꯊꯥꯡꯒꯠ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯅꯧꯕꯤ ꯄꯥꯡꯒꯜ ꯑꯃꯠꯇꯗ ꯌꯥꯎꯖꯗ ꯇꯝꯕꯗꯨꯒꯤ ꯂꯦꯡꯕꯥꯟꯗ ꯌꯥꯟꯅ ꯌꯥꯟꯅ ꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗ꯭ꯔꯤꯉꯩ ꯄꯥꯔꯤ ꯃꯥꯏꯀꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯅꯧꯕꯤ ꯃꯤꯠꯂꯨ ꯑꯅꯤ ꯄꯤꯗꯅ ꯆꯣꯠꯂꯛꯂꯤ꯫ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯃꯥꯏꯀꯩ ꯄꯨꯝꯕ ꯑꯁꯨꯝ ꯃꯝꯈꯤ, ꯑꯁꯨꯝ ꯃꯝꯈꯤ, ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯅ ꯈꯪꯈꯤꯗ꯭ꯔꯤ, ꯎꯍꯧꯗ꯭ꯔꯦ ꯇꯅꯧꯕꯤꯕꯨ ꯇꯝꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯂꯤꯛꯂꯥꯏ ꯂꯩꯃꯅꯗꯤ ꯄꯨꯝꯅꯃꯛ ꯎꯍꯧꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯃꯥ ꯂꯩꯔꯤꯕꯅꯤ꯫ ꯇꯝꯕ ꯑꯗꯨꯅ ꯇꯅꯧꯕꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨꯁꯨ ꯃꯥ ꯎꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯂꯤꯛꯂꯥꯏ ꯂꯩꯃꯒꯤ ꯋꯥꯈꯜ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯅꯧꯕꯤꯒꯤ ꯈꯨꯠꯇ ꯄꯥꯏꯈꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯂꯩꯃꯥꯏꯗꯨꯗ ꯇꯔꯛ ꯇꯔꯛ ꯇꯥꯗꯨꯅ ꯃꯩꯉꯥꯜ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯏ ꯂꯩꯃ ꯊꯥꯎꯃꯩ ꯑꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯇꯅꯧꯕꯤꯒꯤ ꯃꯅꯥꯏ ꯁꯦꯟꯕꯤꯗꯨ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤ꯫ ꯄꯥꯔꯤꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ꯫ "ꯏꯅꯤꯡꯊꯧ! ꯏꯅꯤꯡꯊꯧ! ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ! ꯏꯅꯤꯡꯊꯧ!" ꯄꯥꯔꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯂꯤ꯫ ꯃꯥꯁꯨ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯍꯜꯂꯛꯄꯅꯤ꯫ "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯗꯨꯛ ꯄꯥꯈꯠꯅ ꯀꯧꯔꯤꯕꯕꯣ?" "ꯑꯩꯕꯨ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯝꯅ ꯇꯝꯂꯁꯤꯕ?" "ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯣ? ꯀꯔꯤ ꯄꯥꯎ? ꯅꯪꯅ ꯑꯩꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕꯕꯣ?" ꯃꯅꯥꯏ ꯁꯦꯟꯕꯤ ꯑꯗꯨ ꯀꯞꯂꯤ ꯀꯞꯂꯤ꯫ "ꯏꯅꯤꯡꯊꯧ, ꯁꯅꯥꯏꯕꯦꯝꯃ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ." ꯄꯥꯔꯤ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯉꯤ ꯋꯥꯗꯨꯗ꯫ ꯃꯅꯥꯏ ꯁꯦꯟꯕꯤ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝ ꯇꯅꯧꯕꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯥꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯅꯧꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯃꯃꯤꯠ ꯎꯏꯁꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯛꯏ꯫ "ꯇꯅꯧ, ꯑꯩ ꯂꯥꯛꯀꯦ꯫ ꯅꯪ ꯑꯩꯕꯨ ꯂꯥꯛꯄ ꯐꯥꯎꯇꯪꯗꯤ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯩ ꯂꯥꯛꯂꯤ ꯇꯅꯧ." ꯋꯥꯍꯩꯗꯨ ꯈꯛ ꯁꯣꯜꯂꯝꯂꯒ ꯄꯥꯔꯤ ꯇꯅꯧꯕꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗ ꯂꯤꯛꯂꯥꯏ ꯂꯩꯃꯒ ꯊꯦꯡꯅꯩ꯫ ꯂꯩꯃ ꯃꯆꯥꯒꯤ ꯑꯗꯨꯛ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯄꯥꯔꯤ, ꯀꯔꯤ ꯇꯧꯔꯦ? ꯑꯗꯨꯛ ꯐꯤꯡꯂꯤꯕꯗꯨꯕꯣ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯄꯥꯔꯤ ꯃꯃꯥꯗꯗꯤ ꯌꯦꯡꯂꯛꯇꯦ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯁꯨ ꯇꯧꯗꯦꯕ, ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯇꯧꯕꯅꯤ." ꯂꯤꯛꯂꯥꯏ ꯂꯩꯃ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯨꯊꯔꯛꯏ꯫ "ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯕ?
ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯣ? ꯀꯔꯥꯏꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯧꯔꯨꯒꯗꯧꯔꯤꯕ? ꯅꯆꯥꯅ ꯊꯣꯛꯄ ꯇꯧꯖꯒꯦ, ꯏꯃꯥ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯨ, ꯑꯩ ꯃꯥꯕꯨ ꯍꯧꯖꯤꯛ ꯂꯧꯔꯨꯗꯕ ꯌꯥꯗꯦ, ꯅꯆꯥꯕꯨ ꯈꯥꯝꯕꯤꯔꯅꯨ ꯏꯃꯥ. ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯆꯠꯈꯤꯕꯁꯨ ꯌꯥꯏ. ꯏꯁ, ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯣ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕꯀꯣ? ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯜꯂꯕ? ꯅꯪ ꯅꯁꯥꯅ ꯅꯁꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦꯅꯤ ꯏꯃꯥꯒꯤ ꯄꯥꯔꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯑꯗꯣ ꯂꯧꯔꯨꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯅꯄꯥ ꯅꯤꯡꯊꯧ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯝꯕ ꯅꯪꯅ ꯄꯨꯒꯗꯕꯅꯤ. ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪ. ꯌꯥꯝ ꯊꯨꯅ ꯅꯪ ꯊꯥꯕꯂꯩꯒ ꯂꯨꯍꯣꯡꯒꯗꯕꯅꯤ. ꯌꯦꯛꯅꯕꯤ ꯃꯥꯗꯤ ꯌꯦꯛꯅꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯟꯒꯗꯕꯅꯤ. ꯏꯃꯥꯒꯤ ꯋꯥꯗꯤ ꯁꯤꯗ ꯂꯣꯏꯔꯦ. ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏ ꯂꯩꯃ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ. ꯄꯥꯔꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ. ꯅꯤꯡꯁꯤꯡꯂꯛꯏ ꯊꯧꯗꯣꯛ ꯈꯔꯁꯨ. ꯋꯥꯔꯧ ꯆꯥꯎꯕꯤ ꯅꯨꯄꯤꯅꯤ. ꯊꯦꯝꯂꯤꯈꯩ ꯍꯔꯥꯎꯖꯕ, ꯂꯛꯅꯔꯤꯈꯩ ꯅꯨꯡꯉꯥꯏꯖꯕ. ꯊꯥꯕꯂꯩ ꯍꯟꯗꯛꯀꯤ ꯇꯅꯧꯕꯤꯅ ꯋꯥꯔꯧꯈꯤꯕꯁꯤꯅ ꯄꯥꯔꯤꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯞꯇꯦꯗ ꯈꯥꯛꯏ. ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯈꯤꯗ꯭ꯔꯕꯁꯨ ꯄꯥꯔꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯕꯗ ꯃꯄꯤꯗꯤ ꯇꯥꯈꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯝꯂꯒ ꯊꯥꯕꯂꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯃꯗꯨꯗꯇ ꯇꯅꯧꯕꯤ ꯈꯔ ꯁꯥꯐꯩ. ꯅꯣꯡꯃ ꯑꯃ ꯂꯤꯛꯂꯥꯏ ꯂꯩꯃ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯥꯕꯂꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯔꯛꯏ. ꯏꯆꯥ ꯊꯥꯕꯂꯩꯕꯨ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯪ ꯌꯥꯗꯦ ꯍꯥꯏꯔꯅꯨ ꯏꯃꯥꯒꯤ ꯄꯥꯔꯤ. ꯃꯃꯥꯡꯊꯛ ꯅꯪꯅ ꯌꯥꯈꯤꯗꯕꯗ ꯏꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯈꯤꯗꯕꯅꯤꯀꯣ. ꯑꯗꯨꯒ ꯊꯕꯥꯗꯣ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯏꯇꯥꯔꯣꯏꯅꯤ. ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯗꯤ ꯏꯃꯥ ꯄꯥꯝꯗꯦ. ꯄꯥꯔꯤꯁꯨ ꯄꯤꯁꯛ ꯄꯤꯛꯄ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯊꯕꯥꯒ ꯃꯃꯥꯒꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯗꯨ ꯍꯥꯟꯅ ꯂꯣꯏꯅ ꯎꯈ꯭ꯔꯕꯅꯤ. ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯍꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤ. ꯏꯃꯥ ꯂꯩꯃ, ꯊꯥꯕꯂꯩꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕꯒꯤꯗꯤ ꯅꯠꯆꯗꯦ. ꯏꯃꯥꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ. ꯑꯗꯨꯅ ꯏꯅꯥꯎꯇꯣꯟ ꯇꯣꯝꯄꯣꯛꯀꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗꯨ ꯁꯤꯟꯕꯤꯌꯨ. ꯑꯩꯒꯤꯅ ꯀꯣꯜꯂꯁꯤ ꯏꯃꯥ. ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯋꯥ ꯄꯨꯝꯕ ꯂꯣꯏꯅꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ? ꯂꯨꯍꯣꯡꯕꯁꯤ ꯅꯪ ꯌꯥꯅꯤꯡꯗꯦ ꯁꯤꯔꯦ ꯏꯃꯥꯒꯤ ꯄꯥꯔꯤ. ꯑꯁꯦꯡꯕꯅꯤ ꯏꯃꯥꯅ ꯈꯟꯕꯤꯔꯤꯕꯗꯣ. ꯏꯃꯥꯒꯤ ꯄꯥꯔꯤ. ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯨ ꯃꯃꯥꯗ ꯇꯝꯂꯛꯂꯦ. ꯏꯃꯥ, ꯑꯩ ꯅꯃꯧ ꯇꯅꯧꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯃꯥ ꯅꯠꯇꯕ ꯀꯅꯥ ꯑꯃꯕꯨ ꯅꯆꯥꯅ ꯅꯨꯡꯁꯤꯕ ꯉꯝꯅꯔꯣꯏ. ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯉꯣꯟꯗ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯤ. ꯅꯆꯥꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯛꯂꯅꯨ. ꯏꯃꯥ, ꯅꯆꯥꯅ ꯁꯤ ꯍꯥꯏꯗꯅ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯁꯦꯡꯕꯅꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕ. ꯑꯣ, ꯑꯩꯅ ꯈꯟꯕꯗ ꯆꯨꯝꯂꯦꯗꯅ. ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯏꯆꯥꯒꯤ ꯆꯤꯟꯗꯒꯤ ꯇꯥꯔꯦꯗꯅ. ꯏꯆꯥꯗꯤ ꯁꯛꯈꯤꯕ ꯋꯥꯁꯛ ꯐꯥꯎꯕ ꯀꯥꯎꯔꯕꯀꯣ, ꯑꯗꯨꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ. ꯏꯃꯥ, ꯋꯥꯍꯩ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ. ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕꯅꯤ ꯅꯪꯒꯤꯁꯤ ꯏꯃꯥꯗ. ꯅꯪꯅ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯈꯤ? ꯀꯔꯤ ꯋꯥꯁꯛꯈꯤ? ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯪꯅ ꯋꯥꯁꯛ ꯐꯥꯎꯕ ꯉꯥꯛꯄ ꯉꯝꯗꯕ ꯅꯪ ꯄꯣꯛꯂꯨꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯞ ꯂꯩꯇꯦ. ꯅꯨꯡꯁꯤꯕꯗꯕꯨ ꯄꯥꯞ ꯄꯨꯅꯩ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ? ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯃꯇꯝꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯛꯈꯤꯕꯗꯤ ꯂꯩꯇꯦ. ꯏꯄꯥꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ. ꯏꯃꯥꯅ ꯃꯤꯄꯥꯏꯕ ꯐꯥꯎꯕꯤꯒꯅꯨ. ꯅꯪ ꯅꯨꯄꯤ ꯑꯁꯦ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯅꯠꯇ꯭ꯔꯥ? ꯑꯁꯦꯡꯕꯅꯤ ꯏꯃꯥ. ꯐꯩ, ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ. ꯏꯃꯥꯒꯤ ꯋꯥꯕꯨ ꯅꯪꯅ ꯀꯛꯂꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯇꯧꯔꯛꯄ ꯇꯥꯔꯦꯗꯅ. ꯅꯨꯄꯤ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯑꯩꯗꯤ ꯋꯥꯁꯛ ꯀꯥꯏꯕ ꯌꯥꯗꯦ. ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏ ꯂꯩꯃ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ. ꯄꯨꯝꯅꯃꯛ ꯇꯅꯧꯕꯤ ꯃꯉꯣꯟꯗ ꯇꯥꯏꯁꯤꯟꯕꯤꯈꯤ. ꯃꯆꯥꯗꯁꯨ ꯑꯗꯨꯛ ꯋꯥꯔꯧꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏ ꯂꯩꯃ ꯃꯄꯥꯜ ꯄꯥꯛꯅ ꯊꯣꯔꯛꯇꯦ. ꯄꯥꯔꯤꯒꯤ ꯅꯥꯛꯇꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯈꯤꯗꯦ. ꯊꯃꯣꯏ ꯍꯦꯟꯅ ꯀꯟꯁꯤꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯂꯩꯃꯗꯤ. ꯃꯤꯀꯨꯞ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ. ꯇꯅꯧꯕꯤꯅ ꯃꯥꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯅꯤ. ꯄꯥꯔꯤ ꯃꯥꯒꯤ ꯃꯊꯧ ꯆꯠꯀꯗꯕ ꯂꯩꯕꯅ ꯇꯅꯧꯕꯤꯕꯨ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ ꯍꯥꯏꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ. ꯇꯅꯧꯕꯤꯁꯨ ꯆꯥꯏꯊꯔꯨꯕ ꯂꯣꯏꯗ ꯉꯥꯏꯔꯝꯃꯤ. ꯃꯁꯝ ꯑꯗꯨꯁꯨ ꯇꯨꯝꯂꯨ ꯃꯥꯜꯂꯤ. ꯆꯣꯠꯄꯒꯤ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯀꯕꯣꯛ ꯂꯩꯅꯥꯆꯣꯝ ꯑꯃꯁꯨ ꯌꯦꯠꯀꯤ ꯅꯥꯞꯄ ꯑꯗꯨꯗ ꯆꯤꯜꯂꯤ. ꯄꯥꯔꯤꯁꯨ ꯍꯦꯛꯇ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ. ꯇꯅꯧꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ, ꯍꯩꯃꯥ, ꯀꯔꯤꯅꯣ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯅꯨꯄꯤ ꯃꯀꯥꯁꯤꯗ ꯂꯩ ꯍꯥꯏꯕꯒ ꯀꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯅ ꯆꯪꯂꯛꯄꯕꯨ ꯀꯩꯗꯧꯔꯗꯅ? ꯑꯍꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯑꯌꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ. ꯑꯩꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ. ꯇꯅꯧꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ. ꯃꯁꯝ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩ. ꯄꯥꯔꯤꯁꯨ ꯅꯨꯄꯤꯁꯤꯒꯤ ナꯛꯇ ꯇꯨꯝ ꯑꯣꯏꯔꯞ ꯂꯦꯞꯂꯛꯏ. ꯅꯨꯄꯤ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯁꯪꯕ꯭ꯔꯩꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯗꯨꯅ ꯀꯥꯗꯨꯃ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯒꯨꯝ
ꯄꯥꯔꯤꯁꯨ ꯃꯅꯝ ꯑꯗꯨꯗ ꯉꯥꯎꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯛꯏ꯫ ꯇꯅꯧꯕꯤ ꯃꯇꯧ ꯑꯗꯨ ꯎꯏ꯫ ꯃꯊꯟꯇ ꯃꯣꯃꯣꯟ ꯇꯧꯖꯩ ꯅꯨꯄꯥꯗꯨꯕꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯁꯝ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯁꯣꯏꯕ ꯁꯥ ꯐꯠ ꯍꯥꯏꯖꯤꯜꯂꯤ꯫ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ꯫ ꯑꯩꯕꯨ ꯁꯣꯔ ꯊꯤꯡꯍꯟ ꯍꯥꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯪꯕꯨ? ꯀꯔꯤꯕꯣ ꯄꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯗꯤ꯫ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯅꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯄꯥꯏ ꯃꯅꯥꯛꯇ ꯐꯠ ꯆꯤꯡꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯅꯥꯆꯣꯝꯒ ꯆꯤꯜꯂꯗꯅ ꯌꯥꯝ ꯀꯦꯔꯝꯃꯤꯗ ꯅꯪꯕꯨ ꯑꯩꯅ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ꯫ ꯀꯔꯥꯏꯗ ꯀꯦꯔꯤꯕꯅꯣ? ꯅꯥꯆꯣꯝ ꯑꯁꯤꯃꯈꯛ ꯆꯤꯟꯕꯁꯤꯗ ꯀꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯁꯤꯕꯨ ꯑꯩꯅ ꯆꯤꯡꯈꯤꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ꯫ ꯏꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤꯅ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯇꯅꯧꯕꯤ ꯏꯀꯥꯏꯅ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊ ꯈꯨꯝꯂꯛꯏ꯫ ꯂꯩ ꯑꯁꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯂꯨꯅ ꯊꯝꯖꯕꯅꯤ꯫ ꯑꯣ ꯑꯩꯕꯨꯅ ꯅꯨꯡꯁꯤꯗꯕ ꯈꯪꯖꯗꯦ ꯅꯅꯥꯏ ꯑꯩꯗꯤ꯫ ꯄꯥꯔꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯏꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯅꯥꯆꯣꯝ ꯑꯁꯦ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯧꯊꯣꯛꯂꯝꯒꯅꯨ꯫ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝ꯫ ꯇꯅꯧꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯖꯩ꯫ ꯑꯗꯣ ꯍꯥꯏꯌꯨ꯫ ꯇꯅꯧꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯍꯣꯔꯦꯟ ꯂꯥꯏꯅꯤꯡꯊꯧ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦꯗ꯫ ꯃꯃꯜ ꯌꯥꯝꯅ ꯂꯩꯍꯜꯂꯤꯗ ꯅꯨꯄꯤ ꯅꯪꯕꯨ꯫ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯨꯁꯤ ꯑꯩ ꯇꯥꯅꯤꯡꯉꯦꯕ꯫ ꯇꯅꯧꯕꯤ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯣꯏ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯇꯤ ꯃꯒꯨꯜ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯄꯥꯏꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯖꯔꯝꯃꯤ ꯇꯣꯜꯂꯕꯤ ꯑꯁꯤꯗ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨ ꯌꯥꯔꯛꯇꯕꯅ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯅꯧꯕꯤꯁꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞ ꯄꯥꯔꯤ ꯃꯥꯏꯀꯩ ꯌꯦꯡꯖꯍꯧꯏ ꯉꯁꯤꯗꯤ꯫ ꯄꯥꯔꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥꯗꯤ ꯂꯝꯌꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯃꯅꯥꯛꯇ ꯀꯅꯥ ꯑꯃ ꯂꯩꯔꯝꯗ꯭ꯔꯤ꯫ ꯄꯥꯔꯤ ꯇꯞꯅ ꯍꯧꯒꯠ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯄꯣꯠ ꯑꯃ ꯊꯤꯕꯒꯨꯝ ꯑꯀꯣꯏꯕꯗꯨ ꯂꯩ ꯂꯩꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯐꯪꯂꯦꯗꯅ ꯎꯔꯦ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯇꯔꯛ ꯇꯔꯛ ꯇꯥꯔꯤꯕ ꯀꯕꯣꯛ ꯂꯩ ꯂꯩꯔꯥꯡ ꯑꯗꯨ꯫ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯨꯄꯤꯗꯨꯅ ꯉꯔꯥꯡ ꯆꯤꯟꯈꯤꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯗꯨꯅꯤ꯫ ꯃꯥꯒꯤ ꯈꯨꯠꯃꯛꯅ ꯆꯤꯟꯕꯤꯈꯤꯕ ꯅꯥꯆꯣꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯀꯗꯥꯏ ꯃꯄꯨ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯇꯥꯔꯤꯕ꯫ ꯄꯥꯔꯤ ꯂꯩ ꯑꯗꯨ ꯇꯞꯅ ꯈꯨꯟꯒꯠꯂꯤ꯫ ꯄꯛꯂꯤꯕ ꯎꯐꯨꯜ ꯃꯔꯤꯛ ꯈꯔ ꯑꯗꯨ ꯇꯞꯅ ꯀꯟꯊꯣꯛꯏ꯫ ꯌꯦꯡꯖꯩ ꯌꯥꯝ ꯃꯨꯟꯅ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯛ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯅꯨꯄꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯅꯥꯆꯣꯝ ꯑꯣꯏꯅ ꯆꯤꯟ ꯂꯩꯍꯧꯕ ꯏꯪꯅ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ꯫ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯉꯥꯏꯍꯧꯕꯤ ꯇꯨꯁꯣꯜꯂꯕꯤ ꯑꯗꯨ꯫ ꯑꯣ ꯅꯥꯆꯣꯝ ꯑꯁꯤꯕꯨ ꯆꯤꯟ ꯅꯨꯄꯥ ꯃꯥꯕꯨꯗꯤ ꯉꯥꯏꯖꯔꯝꯂꯤꯕꯅꯤꯀꯣ ꯅꯨꯡꯁꯤꯗ꯫ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯄ ꯇꯝꯕ ꯑꯗꯨꯒ ꯃꯨꯛꯅꯕꯗ ꯅꯥꯆꯣꯝ ꯂꯩ ꯑꯁꯤ ꯑꯗꯨꯃꯛ ꯀꯦꯜꯍꯧꯕꯅꯤ ꯑꯍꯤꯡ ꯑꯗꯨꯗ꯫ ꯄꯥꯔꯤ ꯀꯞꯁꯨ ꯀꯞꯇꯦ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯝꯗ꯭ꯔꯤꯡꯂꯩ꯫ ꯂꯩꯔꯥꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯄꯦꯜꯍꯧꯗꯦꯗ ꯑꯗꯨ ꯄꯥꯔꯤ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯤ꯫ ꯃꯥꯕꯨ ꯑꯗꯨꯛ ꯂꯥꯛꯆꯔꯝ ꯅꯨꯄꯤ ꯃꯥꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕ꯫ ꯏꯃꯝ ꯃꯝꯕ ꯀꯥꯅꯨꯡ ꯑꯗꯨꯗ ꯇꯅꯧꯕꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯂꯦ꯫ ꯁꯣꯔ ꯑꯗꯨꯁꯨ ꯄꯤꯛꯅ ꯄꯤꯛꯅ ꯍꯣꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯃꯌꯦꯛ ꯁꯦꯡꯅ ꯎꯒꯦ ꯉꯝꯗꯦ꯫ ꯃꯃꯤ ꯁꯥꯃꯤ ꯃꯔꯛꯇꯨꯗ ꯄꯥꯔꯤꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯕꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯇꯅꯧ ꯑꯩ ꯂꯥꯛꯂꯤꯅꯤ ꯁꯤ ꯑꯩ ꯂꯥꯛꯂꯤ ꯀꯤꯔꯅꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯂꯦꯞꯂꯕꯁꯤꯗꯤ꯫ ꯇꯅꯧꯕꯤ ꯇꯅꯧ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯛꯇꯝ ꯑꯗꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯅꯧꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯌꯥꯝ ꯋꯥꯅ ꯁꯣꯟꯖꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ ꯑꯩ ꯌꯥꯝꯅ ꯀꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯀꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ꯫ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯔꯧ ꯅꯤꯡꯊꯧ ꯆꯪꯂꯛꯏ꯫ ꯇꯅꯧꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯩ꯫ ꯇꯅꯧꯕꯤꯗꯤ ꯄꯥꯈꯠꯆꯅ ꯃꯁꯥꯗꯨ ꯀꯥꯆꯤꯟꯗ ꯁꯤꯠꯂꯒ ꯆꯪꯁꯤꯟ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯩ ꯆꯥꯛ ꯄꯨꯔꯛꯂꯤ ꯅꯪꯒꯤ ꯁꯤ ꯆꯥꯔꯣ꯫ ꯅꯕꯨꯛ ꯊꯟꯗ꯭ꯔꯕꯁꯨ ꯈꯥꯏ ꯈꯥꯏꯗꯨꯅ ꯆꯥꯎ꯫ ꯌꯥꯝ ꯆꯥꯕ ꯌꯥꯔꯣꯏ ꯁꯤꯁꯦ ꯏꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯌꯥꯝꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯪ ꯁꯤꯗ ꯂꯩꯔꯗꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯣꯏꯗ ꯃꯇꯝ ꯈꯔꯗꯅꯤ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯔꯝ ꯆꯥꯛꯂꯨꯞ ꯑꯗꯨ ꯏꯟꯁꯤꯜꯂꯛꯏ꯫
ꯄꯨꯜꯂꯤꯕ ꯈꯨꯠ ꯑꯗꯨꯃꯗꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤ ꯀꯣꯔꯧ ꯅꯤꯡꯊꯧ ꯑꯗꯨ ꯇꯅꯧꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯛꯂꯨꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯀꯣꯔꯧ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯐꯥ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯃꯩꯔꯦꯜꯂꯛ ꯉꯧꯗꯨꯅ ꯊꯝꯒꯦ ꯍꯥꯏꯅ ꯁꯤꯜꯂꯤꯕꯀꯣ ꯑꯩ ꯏꯌꯥꯁꯤꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯇꯥꯍꯟꯈ꯭ꯔꯔꯣꯏ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯆꯥꯛꯁꯨ ꯆꯥꯈ꯭ꯔꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯅꯧꯕꯤꯒꯤ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯂꯤꯛꯂꯥꯏ ꯂꯩꯃꯒ ꯄꯥꯔꯤꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯦ ꯀꯧꯅꯈꯤꯗ꯭ꯔꯦ ꯃꯄꯥꯜ ꯊꯣꯡꯗ ꯄꯪꯂꯩ ꯂꯩꯁꯤꯟꯅꯕ ꯃꯥꯜꯂꯕꯁꯨ ꯄꯥꯔꯤꯗꯤ ꯉꯥꯎꯆꯠꯅꯔꯦ ꯀꯣꯅꯨꯡꯗꯁꯨ ꯄꯥꯛꯅ ꯂꯩꯈꯤꯗ꯭ꯔꯦ ꯀꯣꯏꯆꯠ ꯆꯠꯂꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯂꯩꯀꯣꯜ ꯃꯅꯨꯡꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯈꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯝ ꯂꯩꯈꯤ ꯄꯥꯔꯤ ꯑꯗꯨ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ ꯃꯗꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯏꯁꯤꯛ ꯁꯤꯛꯂꯤ ꯉꯁꯤꯗꯤ ꯄꯥꯔꯤ ꯉꯁꯤꯁꯨ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯈꯨꯠꯇ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯞꯄꯗꯒꯤ ꯇꯥꯍꯧꯔꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯄꯥꯏꯔꯤ ꯇꯅꯧ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯅꯪꯅ ꯑꯩꯕꯨꯗꯤ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯇꯦ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯋꯥꯍꯜꯂꯣꯏ ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯏꯁꯤꯜꯁꯤꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯩꯅ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯅꯪꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯏꯃꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯑꯃꯅ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯤ ꯑꯩꯅꯁꯨ ꯉꯥꯛꯀꯅꯤ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯏꯔꯝꯈꯣ ꯇꯅꯧ ꯑꯩꯒꯤ ꯂꯥꯛꯄ ꯐꯥꯎꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯣ ꯃꯗꯨꯗ ꯅꯪꯅ ꯏꯐꯝꯗ ꯄꯤꯔꯛꯄ ꯅꯟꯗꯤꯗꯣ ꯑꯩ ꯍꯔꯥꯎꯅ ꯂꯧꯒꯦꯀꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯇꯅꯧ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯑꯌꯨꯛ ꯉꯟꯅ ꯃꯅꯥꯏ ꯃꯁꯦꯜꯒ ꯂꯣꯏꯅꯅ ꯀꯣꯔꯧ ꯅꯤꯡꯊꯧꯒꯤ ꯁꯅꯊꯣꯡꯗ ꯂꯦꯞꯂꯔꯦ ꯀꯣꯔꯧ ꯅꯤꯡꯊꯧꯅ ꯉꯁꯤꯁꯨ ꯄꯥꯔꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯛꯏ ꯏꯆꯥꯅ ꯏꯄꯥꯒꯤꯗ ꯊꯥꯖꯗ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯅꯤ ꯅꯊꯟꯇ ꯂꯦꯡꯂꯛꯂꯤꯕ꯭ꯔꯥ ꯏꯆꯥ ꯇꯅꯧꯕꯤꯗꯤ ꯀꯔꯝ ꯇꯧꯍꯧꯔꯤ ꯃꯄꯥ ꯑꯩꯕꯨ ꯁꯣꯜꯍꯧꯕ꯭ꯔꯣ ꯃꯥꯁꯨ ꯑꯗꯨꯛ ꯄꯨꯕꯤꯔꯛꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯄꯥꯔꯤ ꯏꯇꯤꯡ ꯇꯤꯡꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯊꯟꯇ ꯑꯗꯨꯝ ꯂꯦꯡꯂꯛꯂꯕꯗꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯒꯦ ꯍꯥꯏꯗꯅ ꯀꯥꯗ ꯆꯪꯂꯒ ꯏꯔꯦꯅ ꯐꯝꯗꯨꯅ ꯁꯥꯟꯅꯕꯅ ꯐꯠꯇ꯭ꯔꯅꯤ ꯑꯗꯨꯗꯤ ꯌꯥꯔꯅꯤ ꯃꯄꯥꯜꯁꯤꯗ ꯁꯨꯝ ꯂꯦꯞ ꯁꯥꯟꯅꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ ꯍꯥꯟꯅ ꯆꯠꯅꯗꯨꯅ ꯂꯥꯛꯄ ꯃꯔꯤꯁꯨ ꯀꯥꯏꯗꯅꯕ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯛꯂꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯔꯥꯏꯕꯛ ꯂꯩꯇꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁꯤꯈꯤꯕ ꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯌꯦꯛꯅꯔꯨꯔꯒ ꯀꯩꯗꯧꯔꯨꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯨ ꯑꯩꯅ ꯄꯥꯝꯂꯛꯄꯅꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯑꯄꯪ ꯐꯠꯇ ꯀꯣꯔꯧ ꯅꯤꯡꯊꯧꯗꯤ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯏꯄꯥꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯃꯌꯦꯛ ꯁꯦꯡꯅꯗꯨ ꯍꯥꯏꯌꯨꯅꯦ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯀꯣꯏꯊꯣꯛꯇꯕꯤ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯅꯆꯥ ꯅꯤꯉꯣꯜ ꯀꯨꯁꯨꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯃꯥꯕꯨ ꯑꯩꯒꯤ ꯊꯂꯣꯏꯁꯤꯡꯗ ꯆꯜꯍꯟ ꯅꯆꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯧꯁꯤꯟꯖꯔꯒꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯀꯨꯁꯨꯝ ꯈꯛꯇꯅꯤ ꯅꯆꯥꯅ ꯏꯀꯥꯏꯗꯨꯅ ꯏꯄꯥꯗ ꯑꯗꯨꯝ ꯍꯥꯏꯈꯤꯗꯕꯅꯤ ꯀꯣꯔꯧ ꯅꯤꯡꯊꯧ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯀꯨꯁꯨꯝꯕꯣ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯇ ꯎꯅꯒꯦ ꯀꯣꯔꯧ ꯅꯤꯡꯊꯧꯗꯤ ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯨꯁꯨꯝ ꯍꯣꯏꯅꯁꯨ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯈ꯭ꯔꯦ ꯏꯀꯥꯏ ꯏꯀꯤꯒ ꯑꯃꯠꯇ ꯈꯪꯗꯈꯩ ꯍꯦꯛꯇ ꯊꯣꯔꯛꯏ ꯄꯥꯔꯤ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯗ ꯁꯥꯗꯨꯅ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯍꯩꯃ ꯏꯅꯤꯡꯊꯧ ꯂꯥꯛꯄꯤꯔꯝꯃꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯁꯨ ꯃꯆꯥꯏꯕꯦꯝꯃꯕꯨ ꯍꯪꯖꯔꯝꯂꯤꯕꯅꯤ ꯍꯥ ꯑꯩꯕꯨ ꯀꯔꯤ ꯋꯥꯐꯝꯒꯤ ꯑꯣꯏꯔꯕꯅꯣ ꯀꯣꯔꯧ ꯅꯤꯡꯊꯧ ꯑꯅꯤꯗꯨꯗ ꯉꯛꯅ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯟꯅꯖꯔꯁꯅꯤ ꯈꯟꯗꯨꯅ ꯀꯣꯔꯧ ꯅꯤꯡꯊꯧ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎ ꯆꯠꯈ꯭ꯔꯦ ꯀꯨꯁꯨꯝꯁꯨ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯦꯞ ꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯋꯥꯒ ꯀꯌꯥ ꯉꯥꯡꯗꯦ ꯄꯥꯔꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯑꯩ ꯃꯆꯥꯏꯕꯦꯝꯃꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯄꯥ ꯅꯤꯡꯊꯧꯗꯨꯕꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯗ ꯁꯣꯝ ꯃꯆꯥꯏꯕꯦꯝꯃꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯖꯅꯤꯡꯕ ꯏꯅꯤꯡꯊꯧꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯁꯣꯝ ꯃꯆꯥꯏꯕꯦꯝꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯁꯦ ꯍꯣꯏ
ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔꯗꯤ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯥꯏꯗꯒꯤ ꯑꯩꯅ ꯇꯅꯧꯕꯤꯕꯨ ꯅꯨꯡꯁꯤꯒꯅꯤ? ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯁꯣꯝ ꯃꯖꯥꯏꯕꯦꯝꯃ ꯈꯛꯇꯅꯤ, ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯄꯥꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯀꯨꯁꯨꯝ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯟꯊꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯃꯥꯡ ꯊꯥ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛ ꯍꯧꯈ꯭ꯔꯦ꯫ ꯏꯀꯥꯏꯁꯤꯟꯅꯗꯨꯅꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯑꯩꯗꯤ ꯏꯅꯤꯡꯊꯧꯅ ꯇꯅꯧꯕꯤꯕꯨ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗꯤ ꯋꯥꯖꯔꯨꯏ꯫ ꯑꯩꯅꯁꯨ ꯈꯜꯂꯦꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯕꯨ ꯏꯅꯤꯡꯊꯧꯅ ꯀꯔꯝ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯄꯥꯔꯤ ꯈꯪꯗ ꯁꯥꯗꯨꯅ, ꯀꯔꯤ ꯍꯥꯏꯕ ꯃꯖꯥꯏꯕꯦꯝꯃ, ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯕ? ꯍꯣꯏ, ꯑꯩꯈꯣꯏꯒꯗꯤ ꯏꯅꯤꯡꯊꯧꯒ ꯑꯗꯨꯛ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯦꯗꯅ, ꯑꯗꯨꯗ ꯋꯥꯁꯛꯇꯤ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯒ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎꯒꯤ ꯃꯍꯨꯠꯇ ꯇꯅꯧꯕꯤ ꯑꯣꯏꯅ ꯊꯥꯖꯈꯤꯕꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯑꯣꯠꯄꯤꯅꯤ ꯍꯥꯏꯔꯤꯕ ꯏꯄꯥꯅꯤꯡꯊꯧꯅ꯫ ꯑꯗꯨꯒꯤꯅꯤ ꯃꯥꯗꯤ ꯅꯥꯏꯅꯨꯕꯤꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯅ ꯁꯤꯔꯁꯨ ꯑꯣꯠꯂꯁꯨ ꯌꯥꯔꯦ ꯍꯥꯏꯗꯅ ꯏꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯇꯧꯈ꯭ꯔꯦ꯫ ꯑꯁ, ꯑꯩ ꯌꯥꯝ ꯁꯥꯏꯗ, ꯏꯅꯤꯡꯊꯧꯁꯨ ꯅꯍꯥꯟꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯕꯗꯨꯕꯨ꯫ ꯏꯄꯪ ꯄꯪꯕ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯔꯤꯗꯤ ꯃꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯅ ꯅꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯕꯕꯨ꯫ ꯑꯗꯨꯕꯨ ꯂꯣꯠꯁꯤ, ꯃꯥꯏꯊꯣꯡ ꯃꯀꯥ ꯍꯦꯟꯅ ꯂꯥꯝꯗꯅ ꯀꯨꯁꯨꯝꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏ, ꯈꯣꯟꯖꯦꯜꯒ ꯂꯣꯠꯊꯅ ꯃꯥꯒꯤ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯍꯥꯏꯒꯦ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯗꯅ, ꯃꯁꯤꯗ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯀꯥꯏꯅ ꯌꯥꯕꯤꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯋꯥꯅ ꯂꯦꯟꯈ꯭ꯔꯒꯅꯤ꯫ ꯀꯨꯁꯨꯝꯗꯣ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯊꯈ꯭ꯔꯦ꯫ ꯄꯥꯔꯤꯅꯒ ꯃꯥꯒꯤ ꯈꯨꯠꯀ ꯄꯥꯏꯔꯛꯄꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥ ꯀꯌꯥꯅ ꯊꯣꯝꯖꯤꯟꯕꯤꯕꯗꯒꯤ ꯀꯨꯁꯨꯝꯗꯣ ꯉꯥꯎꯁꯠꯅꯒꯗꯧꯔꯦ꯫ ꯑꯅꯤꯗꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯏꯈꯣꯅꯦ, ꯃꯁꯤ ꯁꯒꯣꯜꯁꯪ ꯅꯥꯀꯜꯁꯤꯗ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯃꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯈꯤꯗꯦ꯫ ꯅꯧꯅ ꯁꯥꯒꯠꯂꯤꯔꯣ? ꯀꯔꯤ ꯊꯝꯒꯦ ꯁꯤꯗ? ꯀꯩꯝꯇ ꯊꯝꯗꯦꯗ, ꯍꯣꯏ, ꯁꯦꯝꯖꯤꯟꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ, ꯏꯄꯥꯅꯤꯡꯊꯧꯅ ꯁꯦꯝꯕꯅꯤ, ꯑꯩꯁꯨ ꯊꯣꯏꯅ ꯈꯪꯗꯦꯗ ꯀꯔꯤꯒꯤꯅꯣ꯫ ꯄꯥꯔꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯉꯁꯥꯏꯗꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯃꯣꯏ ꯑꯗꯨꯗ ꯑꯋꯥꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯋꯥ ꯑꯃꯠꯇꯗꯤ ꯃꯈꯥ ꯇꯥꯔꯝꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯅꯕ ꯊꯣꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯇꯅꯧꯕꯤ ꯃꯁꯥ ꯏꯁꯣꯟ ꯁꯣꯟ, ꯃꯈꯣꯡꯗ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯊꯝꯂꯤ꯫ ꯆꯤꯟꯕꯥꯜ ꯑꯗꯨꯁꯨ ꯏꯀꯪ ꯀꯪꯂꯤ, ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯃꯥ ꯇꯥꯗ꯭ꯔꯤ, ꯃꯥ ꯈꯥꯡꯂꯤ꯫ ꯄꯥꯔꯤꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯥ ꯋꯥꯅ ꯉꯥꯏꯖꯔꯤ꯫ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯟꯊ ꯇꯅꯧꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯖ ꯁꯣꯟꯊꯥꯡꯗꯅ ꯁꯣꯜꯂꯛꯏ, ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯋꯥꯔꯦꯗ, ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯏꯃꯥ, ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯂꯥꯏꯅꯤꯡꯊꯧ, ꯅꯪꯕꯨ ꯂꯥꯛꯂꯣꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯣꯜꯂꯛꯄꯗꯣ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯄꯒꯨꯝ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯁꯅꯊꯣꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯑꯗꯨ ꯊꯨꯅ ꯂꯩꯊꯣꯔꯛ ꯂꯥꯞꯅ ꯎꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯐꯠ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯂꯝꯗ꯭ꯔꯦ, ꯄꯥꯔꯤ ꯆꯠꯈ꯭ꯔꯦ꯫ ꯁꯒꯣꯜ ꯊꯧꯈꯤꯕꯒꯤ ꯈꯨꯔꯨꯞ ꯃꯈꯣꯜ ꯑꯗꯨ ꯇꯅꯧꯕꯤꯒꯤ ꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯅꯧꯕꯤ ꯄꯥꯔꯤꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯕꯣꯏ ꯈꯟꯗꯨꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯠꯂꯒ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯖꯩ, ꯃꯤꯅꯣꯛ ꯑꯃꯁꯨ ꯇꯝꯂꯛꯂꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯛꯂꯦ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯦ, ꯂꯥꯏꯅꯤꯡꯊꯧ, ꯑꯩ ꯁꯤꯗ ꯂꯩ, ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯥ? ꯂꯥꯏꯅꯤꯡꯊꯧ! ꯑꯗꯨꯕꯨ ꯁꯒꯣꯜ ꯈꯨꯔꯨꯞ ꯑꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯗꯧꯅ ꯇꯥꯔꯛꯂꯤ꯫ ꯇꯅꯧꯕꯤ ꯅꯣꯛꯂꯝꯕ ꯆꯤꯟꯕꯥꯜ ꯐꯠ ꯍꯟꯖꯤꯟꯈꯤ꯫ ꯁꯥꯔꯤ ꯇꯠꯂꯕ ꯄꯨꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯖ ꯑꯃꯨꯛ ꯁꯣꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯋꯥꯏ, ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯤ ꯅꯃꯥ ꯑꯩ ꯐꯥꯎꯗꯅꯇ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯪꯕꯨꯁꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯕ ꯅꯪꯅ ꯏꯃꯥ ꯏꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯅꯤꯗꯀꯣ꯫ ꯅꯪꯕꯨ ꯀꯔꯤꯒꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯏꯆꯥ ꯍꯥꯠꯄ ꯃꯃꯥ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯅꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯐꯔꯦꯗ, ꯆꯠꯈ꯭ꯔꯁꯤ, ꯆꯠꯈ꯭ꯔꯁꯤ ꯏꯃꯥ ꯏꯆꯥ, ꯍꯤꯡꯁꯥꯕꯒꯤ ꯂꯝꯗꯝ ꯑꯁꯤ ꯂꯩꯔꯒ ꯍꯦꯟꯅ ꯋꯥꯅꯕꯅꯤ꯫ ꯏꯃꯥ ꯏꯆꯥ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯁꯤ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯄꯥꯎꯗꯝꯁꯨ
ꯑꯩꯅ ꯄꯥꯝꯖꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯂꯥꯏꯅꯤꯡꯊꯧ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃ ꯄꯥꯔꯤꯅ ꯇꯅꯧꯕꯤꯒꯤ ꯃꯥꯡꯗ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯥꯏ ꯄꯥꯔꯤ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯇꯅꯧꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤ ꯇꯅꯧꯕꯤ ꯑꯃꯨꯛ ꯆꯩꯊꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯄꯥꯔꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤ ꯀꯔꯤꯒꯤꯅꯣ ꯂꯥꯏꯅꯤꯡꯊꯧꯅ ꯑꯁꯨꯝ ꯑꯩꯒꯤ ꯃꯥꯡꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕ ꯃꯇꯨꯡ ꯑꯁꯨꯝ ꯇꯧꯕꯤꯒꯅꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯅꯤꯡꯊꯧꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯤꯕꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃꯒꯨꯝꯁꯨ ꯎꯕꯤꯒꯅꯨ ꯄꯥꯔꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅꯕꯗꯤ ꯅꯪꯅ ꯁꯤꯜꯂꯒ ꯑꯩꯕꯨ ꯊꯤꯔꯤꯈꯩ ꯆꯩꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯈꯪꯖꯩ ꯑꯗꯨꯅ ꯅꯪꯕꯨ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯅꯦ ꯃꯥꯟꯗꯦꯗ ꯑꯩꯗꯤ ꯄꯥꯜꯂꯤ ꯍꯥꯏꯔꯤꯃꯛꯇꯗ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯕꯕꯨ ꯂꯥꯏꯅꯤꯡꯊꯧꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯄꯥꯔꯤ ꯇꯞꯅ ꯅꯣꯛꯂꯛꯏ ꯄꯥꯔꯤꯅ ꯑꯃꯨꯛ ꯅꯣꯛꯂꯛꯄꯗꯨ ꯎꯕꯗ ꯇꯅꯧꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯈꯔ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯩ ꯇꯅꯧꯕꯤ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯅꯥꯛꯇ ꯅꯛꯂꯛꯀꯅꯣ ꯍꯥꯏꯅ ꯇꯥꯜꯂꯤꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯂꯥꯏꯅꯤꯡꯊꯧꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯛꯆꯕꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯁꯃꯥꯖ ꯃꯥꯅꯁꯨ ꯍꯥꯏ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯟꯁꯤꯜꯂꯤ ꯑꯩꯅꯁꯨ ꯍꯥꯏꯖꯩ ꯈꯟꯖꯩ ꯃꯁꯤꯕꯨ ꯑꯩꯅ ꯅꯝꯈꯥꯏꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯏ ꯃꯁꯤꯅ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯃꯜꯂꯤ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯆꯩꯖꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯔꯛꯆꯕꯅꯤ ꯄꯥꯔꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯠꯄꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯥꯖꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯪꯒꯤ ꯈꯛꯇꯅꯤ ꯑꯄꯪꯕꯤ ꯅꯪ ꯅꯠꯇꯅ ꯑꯩꯕꯨ ꯀꯅꯥꯒꯤ ꯑꯃꯨꯛ ꯑꯣꯏꯈꯣ ꯍꯥꯏꯕꯅꯣ ꯅꯪꯉꯣꯟꯗ ꯀꯠꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯖꯧ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯃꯥꯅ ꯈꯪꯁꯅꯨ ꯅꯪꯕꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯑꯣꯏꯁꯅꯨ ꯍꯩꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯆꯤꯟ ꯑꯗꯨꯝ ꯃꯦꯟꯁꯤꯟꯖꯩ ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯇꯅꯧꯕꯤꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟ ꯃꯀꯣꯛ ꯉꯥꯊ ꯑꯃꯨꯛ ꯂꯩ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯇꯥꯜꯂꯔꯣꯏ ꯑꯩ ꯇꯥꯜꯂꯔꯣꯏ ꯑꯩ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏꯒꯦ ꯄꯥꯔꯤꯁꯨ ꯅꯨꯄꯤꯁꯤꯕꯨ ꯁꯦꯠꯅ ꯀꯣꯟꯁꯤꯟ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯅꯨꯄꯤꯗꯨꯒꯤ ꯀꯣꯛꯇꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯇꯨꯝꯂꯨꯁꯤ ꯑꯩ ꯁꯨꯝꯕꯤꯒꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯌꯨꯅꯦ ꯑꯩ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯈꯤꯕꯗꯥꯏ ꯏꯐꯝꯗ ꯇꯠꯇꯅ ꯄꯥꯔꯤ ꯌꯥꯝ ꯃꯨꯟꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯛꯏ ꯇꯅꯧꯕꯤꯁꯨ ꯃꯃꯤꯠ ꯑꯅꯤ ꯇꯊꯛ ꯇꯊꯛ ꯄꯥꯡꯗꯨꯅ ꯌꯦꯡꯈꯠꯂꯛꯏ ꯁꯦꯡꯂꯕ꯭ꯔ ꯇꯅꯧ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯇꯅꯧꯕꯤ ꯃꯥꯒꯤ ꯏꯪꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯛꯏ ꯃꯤꯅꯣꯛ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯄꯥꯔꯤ ꯃꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯁꯤꯗꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯁꯥꯏꯂꯣꯟ ꯑꯗꯨ ꯄꯥꯔꯤꯒꯤ ꯈꯨꯠꯃꯛꯅ ꯍꯥꯏꯒꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯑꯃꯠꯇ ꯑꯣꯏ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯈ꯭ꯔꯦ ꯇꯅꯧꯕꯤꯗꯨ ꯂꯩꯁꯥ ꯑꯣꯏꯗ꯭ꯔꯤꯗꯣ ꯂꯩꯖꯕ ꯄꯨꯝꯕ ꯄꯥꯔꯤ ꯃꯉꯣꯟꯗ ꯀꯠꯆꯈ꯭ꯔꯦ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯍꯦꯟꯅ ꯆꯦꯠꯈꯤꯕ ꯊꯃꯣꯏ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯤꯈꯤꯕ ꯇꯠꯄ ꯌꯥꯔꯔꯣꯏꯗꯕ ꯌꯥꯍꯜꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯂꯛꯏ ꯇꯅꯧꯕꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯃꯁꯥ ꯄꯨꯝꯕꯁꯨ ꯆꯣꯛꯊꯔꯤ ꯆꯥꯗꯕꯒꯤꯁꯨ ꯌꯥꯝꯅ ꯁꯣꯟꯊꯔꯤ ꯊꯣꯡꯖꯥꯎ ꯍꯥꯡꯂꯛꯂꯤꯕꯗꯨ ꯀꯅꯥ ꯅꯠꯇꯦ ꯀꯣꯔꯧ ꯅꯤꯡꯊꯧꯅꯤ ꯇꯅꯧꯕꯤꯒꯤ ꯃꯥꯡꯗ ꯇꯞꯅ ꯅꯤꯡꯈꯥꯡ ꯐꯝꯊꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯤꯅꯥꯏ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯊꯧ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯤꯕ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯅꯪ ꯀꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯅꯤꯡꯊꯧ ꯑꯗꯨ ꯅꯪꯅ ꯄꯥꯝꯂꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯪ ꯀꯔꯝ ꯆꯦꯟꯒꯅꯤ ꯅꯔꯥꯒꯤ ꯗꯟꯗꯤꯅꯤ ꯅꯃꯥꯅꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯠꯄ ꯇꯥꯕꯅꯤ ꯇꯅꯧꯕꯤ ꯈꯨꯝꯗꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯀꯣꯔꯧ ꯅꯤꯡꯊꯧ ꯁꯥꯎꯅ ꯃꯌꯥ ꯁꯤꯛꯇꯨꯅ ꯇꯅꯧꯕꯤꯒꯤ ꯂꯨꯈꯝꯒꯤ ꯁꯝꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯏ ꯇꯅꯧꯕꯤ ꯅꯥꯕꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ ꯀꯣꯔꯧ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯅꯪ ꯅꯥꯒꯟꯕ ꯁꯥꯔꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯍꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯊꯋꯥꯏꯗꯣ ꯄꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯍꯥꯠꯇꯣ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯦ
ꯇꯅꯧꯕꯤ ꯍꯟꯗꯛꯇꯤ ꯀꯣꯔꯧ ꯅꯤꯡꯊꯧꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯀꯣꯔꯧ ꯅꯤꯡꯊꯧꯒꯤ ꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯠꯆꯤꯟꯕ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯊꯨꯏ, ꯂꯝꯆꯠ ꯂꯨꯗꯕ, ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯕ, ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯅꯪꯗꯤ ꯁꯥ ꯃꯔꯛ ꯂꯩꯕꯁꯨ ꯁꯥ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯅꯤ, ꯂꯥꯏꯅ ꯌꯥꯒꯅꯤ ꯈꯟꯕ꯭ꯔꯥ?" ꯀꯣꯔꯧ ꯅꯤꯡꯊꯧ ꯁꯥꯎꯕꯗ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯅꯧꯕꯤ ꯎꯞꯂꯒ ꯇꯥꯏ, "ꯐꯩ, ꯌꯦꯡꯉꯨꯗꯅ ꯂꯝꯀꯦꯠꯄꯤ, ꯍꯧꯅ ꯈꯪꯗꯕꯤ, ꯑꯩꯕꯨ ꯁꯥ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯏ꯫ ꯍꯦꯔꯥ, ꯑꯩꯒꯤ ꯃꯥꯏꯗꯒꯤ ꯇꯤꯟ ꯁꯤꯠꯄꯒ ꯁꯥꯔꯗꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ?" ꯍꯥꯏꯔꯝꯂꯒ ꯀꯣꯔꯧ ꯅꯤꯡꯊꯧ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯅꯧꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯀꯣꯔꯧ ꯅꯤꯡꯊꯧꯅ ꯁꯅꯥꯔꯩꯕꯨ ꯃꯉꯛꯁꯝ ꯂꯥꯛꯇꯨꯅ ꯇꯅꯧꯕꯤꯒꯤ ꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯄ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯐꯠ ꯂꯣꯟꯁꯤꯟꯈꯤ꯫ ꯇꯅꯧꯕꯤ ꯃꯃꯥꯕꯨ ꯎꯕꯗ ꯄꯥꯈꯠꯅ ꯀꯧꯖꯩ, "ꯏꯃꯥ!" ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ "ꯏꯃꯥꯒꯤ ꯇꯅꯧ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯀꯔꯤꯅꯣ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯁꯤꯕꯨ ꯀꯔꯤꯅꯣ?" ꯇꯅꯧꯕꯤ ꯃꯃꯥꯒꯤ ꯃꯥꯏꯗ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨꯗ ꯄꯥꯏ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯃꯣꯏꯅ ꯐꯨꯔꯤꯔ? ꯏꯃꯥ, ꯃꯣꯏꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯗꯥꯛꯐꯝ ꯇꯥꯅ ꯐꯨꯔꯤꯕ? ꯏꯃꯥ!" ꯋꯥꯗꯨ ꯂꯣꯏꯈꯤꯗ꯭ꯔꯤ ꯇꯅꯧꯕꯤ ꯃꯁꯥꯗꯣ ꯆꯣꯛꯊꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯈ꯭ꯔꯦ꯫